Sangying oina pangthokduna masana masabu thabak pijabata natana miyoi kayabusu thabak phangminnabagi wakhalonda Imphal dagi kilometer 18 lapna Imphal East District ki Khundrakpum constituency ki manung chana leiriba Uyumpok hairiba mafam aduda Sangying oina pangthokpadagi hojikti tasengna mai pakpa haibidu oiraba Ookabi farm numit legi farm amani hojik ekoina uribasi matau karamna Ookabi farm ji thongirino farm ji thongibagi maram khari lerangani maram sida takpe dingai seng haibada khoi Ookabi farm je khoina brand oina Ookabi farm sana haibani adubu haidi Ookabi haije haidi khoi Ministry of Corporate Affairs ki makhada register tawroba private limited company amani kaigumba haidi awangba makara ganda haidi awangba makara ganda khoina ngasagi vision je pak sana uba ngamba hidari ko singda bukabu etazu singde yengdara ko se pak sana ura ka phajai dana ko adagi de khoina awangba mai di uda bukabu erasu haidi khoina perspective to sound uba ngamai adagi plus khoina ngasagi every khoi life khoi obstacle any lakti ni ko obstacle ji bukabu ngamba haibani seng haida aduga seng abaki haida di khoi nga makti natte nga makti natte adubu khoi Ookabi haiba nga sidai khoi dirai pudi tawe haidi Ookabi je magi unique abilities lai jai dana haidi nga oijaraga jo haidi magi jo magi challenges am mayam to bungam daba ma mana haidi kangphan dabu ka khatba ngame na hainari ne ma je aduna adu dai jo khoina kitang derive to kan khoi Ookabi hai mami je thongi bane karigum bai khoina thabak ama mai pakna pangthoke hairabadi tongan tongan makhali Sangying kaya ama pangthok tabe adi aina amutang di machine nang try toge hai thadi tasengna haigadi Sangying dagi mai pakpa misak ama haibadu oibiragane hojik maki onadi hoi chemical season ga productivity di am heli obutabu akoina akoigi farm jigi oina akoina principle da haidi akoigi soil jibu akoina yokhatpa farm manual season di kholi hairi dena ko aduna aduna sai soil je phajana fit tawbagi target se tawgimni na akoina chemical ji di yaringe khoi season roisi pothok ama pothokpa matamda khoi sa do je last end consumer nga tani na consumer je ai samusu consumer oidoni ai marup mapang sing loi consumer oidoni na ada moida akoina yam draga jo akoide thole pothok tuna afaba pothok ama mi da pijaba hai akoigi tasengna haragadi malem ji da ju organic oi ero kan hogol ai ko lamdam sigi miyamna lakpiduna mafam asigi fajabubu yengbibaga loinana mafam asida hotnaribu khudingmak sing asibu pukning thogatpiu visitor lakpa je akoigi weekends dan hele Saturday Sunday je simdi phajana haidi mayam gi dum suti oibani na dum istadi marang kaina dum lai department ki side ki farm de taw matam da kari kari senthang gum balotha bi bana traga knowledge gum balobi khibdi lebi senthang gi oina di akhoi lokthagi bidi amta leitri ngasi phauda lamdam sigi miyamna lakpiduna mafam asigi fajabubu yengbibaga loinana mafam asida hotnaribu khudingmak sing asibu pukning thogatpiu hojik mayamna su ubiri Ookabi farm gi fajaba farm se fajabata natana lamdam sida horak liban naha kyana white color job khatana hingba yaba nate tongan tongan ba hiram kya da ekhoi masem amaga pukning thogat na duna ekhoi economy chawkhatta yade hingdaba yade haibagi wakhalonda sangsilakliba asigum laba young farmer kyana hotnariba thabak sing ase lamdam asigi miyoi singna amadi mari leinaba department gi miyoi singna lokhatpum thokpa thabak sing lokhat ningai oidabra haibasi achobo wahang ama oiri asumna mafam asigi fajaba laigi fajaba mayam pumna maksu lakpiduna amutang yengminasi mapan thungi mityengi fajaba fangnaba tanatana tongan makhalgi low pathap kayada lamdam sida hana paksana thanaramdaba makhalgi mahi marong maramasing kaya thaduna lamdam sigi senmetlon chawkhatnaba honasi haibagi paujel ama Ookabi farm na tatana paujel lagli